ꯑꯩꯈꯣꯏꯒꯤ ꯗꯤꯋꯥꯂꯤ ꯆꯥꯛꯀꯧꯕ ꯊꯥꯅꯤꯅ ꯃꯅꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯑꯩ ꯀꯩꯅꯣꯝꯃ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯃꯅꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕꯁꯦ ꯀꯩꯝꯇ ꯆꯪꯉꯣꯏꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯆꯦ ꯃꯆꯦꯠ ꯑꯃ ꯑꯩꯅ ꯁꯤꯗ ꯂꯧꯔꯒ ꯊꯝꯃꯤꯁꯦ ꯆꯦ ꯃꯆꯦꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯪ ꯏꯒꯗꯕ ꯀꯣꯂꯣꯝ ꯑꯃ ꯂꯩꯔꯦꯀꯣ ꯃꯆꯨ ꯑꯀꯛꯅꯕ ꯀꯩꯝ ꯂꯩꯇꯦ ꯑꯩꯅ ꯑꯄꯥꯝꯕ ꯃꯆꯨ ꯑꯃ ꯈꯟꯕꯤꯔꯣ ꯕ꯭ꯂꯦꯛ ꯊꯥꯗꯣꯛꯑꯒꯀꯣ ꯍꯥꯏꯗꯤ ꯀꯂꯔꯁꯦ ꯑꯔꯩꯕꯀꯣ ꯕ꯭ꯂꯨ ꯑꯣꯏꯒꯦꯔꯥ ꯔꯦꯗ ꯑꯣꯏꯒꯦꯔꯥ ꯒ꯭ꯔꯤꯟ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯑꯣꯔꯦꯟꯖ ꯀꯂꯔ ꯂꯧꯔꯦꯀꯣ ꯄꯦꯄꯔ ꯑꯃ ꯂꯩꯔꯦ ꯄꯦꯟ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯄꯔꯐ꯭ꯌꯨꯝ ꯀꯣ ꯄꯔꯐ꯭ꯌꯨꯝ ꯂꯩꯇ꯭ꯔꯒꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯁ꯭ꯄ꯭ꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯁ꯭ꯄ꯭ꯔꯦ ꯃꯆꯥꯒꯨꯝꯕ ꯑꯃ ꯂꯧꯕꯤꯔꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯇꯣ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩꯉꯣꯟꯗ ꯁꯤ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯀꯣ ꯁꯣꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯀꯣ ꯑꯗꯨꯃꯒ ꯂꯧꯕꯤꯔꯁꯦꯀꯣ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯍꯧꯖꯤꯛꯀꯥꯟ 2 ꯄꯥꯏꯕ 3 ꯄꯥꯏꯕ ꯑꯗꯨꯝ ꯑꯣꯏꯅꯩꯅꯀꯣ ꯑꯗꯣ ꯑꯩꯅ ꯅꯍꯥꯟꯈꯩꯗꯤ ꯁꯤꯗꯒꯤ ꯁꯨꯠ ꯇꯧꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯅꯈꯔ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯐꯣꯟꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯈꯔ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯂꯣꯏꯅ ꯔꯟ ꯇꯧꯕ ꯑꯩꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟ ꯑꯗꯒꯤ ꯒꯨꯒꯜ ꯄꯦ ꯀꯩꯀꯥ ꯌꯨꯁ ꯇꯧꯕ ꯐꯣꯟꯗꯣ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯁꯦꯀꯣ ꯑꯗꯨ ꯐꯣꯟꯗꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯦꯕꯀꯣ ꯑꯗꯣ ꯆꯪꯒꯗꯕ ꯄꯣꯠꯉꯩꯗꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯂꯣꯏꯅꯃꯛ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯌꯦꯡꯕ ꯃꯤꯉꯩꯕꯨꯗꯤ ꯍꯥꯏꯗꯤ ꯐꯖꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯕꯨꯗꯤ ꯇꯧꯋꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯌꯦꯡꯕ ꯃꯤꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤꯀꯣ ꯏꯁꯥꯗ ꯊꯥꯖꯕꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯀꯣ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯊꯥꯖꯕ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯕꯤꯂꯤꯐ ꯍꯥꯏꯅ ꯍꯥꯏꯁꯦꯀꯣ ꯕꯤꯂꯤꯐ ꯇ꯭ꯔꯁ ꯐꯦꯠ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯕꯤꯂꯤꯐ ꯇ꯭ꯔꯁ ꯐꯦꯠ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯊꯥꯖꯔꯒꯗꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯁꯤꯅ ꯅꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯔꯛꯇꯣꯏꯁꯦ ꯄꯣꯠꯁꯦꯀꯣ ꯍꯥꯏꯗꯤ ꯊꯥꯖꯗꯅ ꯐꯠ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯄꯒꯨꯝꯕꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯩꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯔꯤꯕꯁꯦꯀꯣ ꯑꯩꯗꯣ ꯐꯪꯖꯔꯒꯦ ꯅꯠꯇ꯭ꯔꯒ ꯐꯪꯉꯦꯅꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯑꯃꯥꯎꯟ ꯏꯗꯣꯏꯅꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯄꯩꯁా ꯑꯃꯥꯎꯟꯇꯨ ꯏꯔꯒ ꯃꯦꯅꯤꯐꯦꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯃꯦꯟꯇ ꯀꯩꯗꯁꯨꯀꯣ ꯍꯥꯏꯗꯤ ꯍꯥꯟꯅ ꯏꯊꯣꯛꯑꯝꯃꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗꯁꯨ ꯏꯗꯣꯏꯅꯤꯅꯀꯣ ꯑꯩꯒꯤ ꯄꯦꯄꯔ ꯑꯣꯏꯅ ꯀꯩ ꯑꯃ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯑꯩꯅ ꯊꯥꯒꯠꯂꯕꯅꯤꯅ ꯅꯠꯇ꯭ꯔ ꯅꯨꯡꯗꯥꯡ ꯇꯧꯕꯅꯤ ꯈꯪꯗꯦ ꯍꯌꯦꯡ ꯑꯌꯨꯛ ꯇꯧꯕꯅꯤ ꯈꯪꯗꯦ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯇꯧꯖꯔꯅꯤꯅꯀꯣ ꯍꯧꯖꯤꯛꯁꯨ ꯀꯃꯦꯟꯇ ꯂꯣꯏꯅꯃꯛ ꯏꯊꯣꯛꯑꯝꯃꯣ ꯍꯥꯏꯗꯤ ꯑꯩ ꯄꯩꯁꯥ ꯐꯪꯉꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯄꯩꯁା ꯐꯪꯉꯦ ꯂꯨꯄꯥ ꯑꯁꯨꯛ ꯑꯁꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯕ ꯑꯩꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯃꯥꯎꯟꯇꯣ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯗꯤ ꯑꯩ ꯕ꯭ꯂꯣꯀꯦꯖꯦꯁ ꯂꯩꯌꯦꯅ ꯈꯜꯂꯁꯦꯕ ꯁꯝꯅ ꯂꯨꯄꯥ ꯂꯥꯛ 5 ꯐꯪꯒꯗꯕꯅꯦ 10 ꯐꯪꯒꯗꯕꯅꯦ 20 ꯐꯪꯒꯗꯕꯅꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅꯒ ꯄꯤꯔꯛꯀꯗꯕ ꯂꯩꯔꯒ ꯍꯥꯏꯗꯤ ꯄꯦꯟꯗꯤꯡꯒ ꯂꯩꯔꯒ ꯂꯩꯕꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯄꯩꯁꯥ ꯐꯪꯉꯦ ꯔꯨꯄꯤꯁ ꯑꯗꯨ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯀꯃꯦꯟꯇ ꯏꯔꯝꯃꯣꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯏꯒꯦ ꯀꯥꯏ ꯍꯥꯏꯔꯒꯀꯣ ꯑꯥꯏ ꯑꯦꯝ ꯔꯦꯗꯤ ꯇꯨ ꯔꯤꯁꯤꯞ ꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯔꯦꯗꯤ ꯑꯣꯏꯔꯦꯅꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯏꯔꯁꯨ ꯌꯥꯏꯀꯣ ꯑꯥꯏ ꯑꯦꯝ ꯔꯦꯗꯤ ꯇꯨ ꯔꯤꯁꯤꯞ ꯔꯨꯄꯤꯁ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕꯗꯣ ꯍꯧꯖꯤꯛ ꯂꯨꯄꯥ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯆꯥ ꯑꯃꯥꯎꯟ ꯑꯣꯏꯔꯒꯅ 50,000 ꯂꯥꯛ ꯑꯃ ꯀꯣ ꯍꯥꯏꯗꯤ ꯑꯥꯏ ꯑꯦꯝ ꯔꯦꯗꯤ ꯇꯨ ꯔꯤꯁꯤꯞ ꯔꯨꯄꯤꯁ 1 lakh or 50,000 ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯃꯦꯁꯦꯖꯀ ꯊꯥꯔꯛꯄ ꯑꯗꯒꯤ ꯀꯃꯦꯟꯇ ꯀꯩꯗ ꯏꯔꯛꯄ ꯍꯥꯏꯗꯤ ꯂꯣꯇ꯭ꯔꯤ ꯍꯥꯎꯁꯤ ꯑꯗꯨꯗꯣ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯑꯩ ꯄꯔꯁꯅꯦꯜ ꯑꯣꯏꯅꯗꯤ ꯑꯩ ꯔꯤꯄ꯭ꯂꯥꯏꯗꯤ ꯇꯧꯔꯛꯇ꯭ꯔꯦꯕ ꯀꯅꯥꯝꯇ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯃꯃꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯗꯨ ꯂꯩꯇꯅ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯀꯣꯃꯟ ꯑꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯦꯀꯣ ꯅꯪꯅ ꯆꯠꯇꯣꯏꯅꯦ ꯈꯜꯂꯒꯗꯤ ꯍꯣꯏ ꯏꯔꯒ ꯍꯦꯛ ꯌꯦꯡꯉꯣ ꯀꯅꯥ ꯈꯪꯅꯤ ꯐꯥꯎꯔꯒꯗꯤ ꯅꯪꯒꯤ ꯕꯤꯂꯤꯐꯇꯨꯅ ꯅꯪꯒꯤ ꯀꯩꯅꯣꯗꯨꯅ ꯇ꯭ꯔꯁꯇꯨꯅ ꯌꯥꯝ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕ ꯐꯪꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯥꯎꯁꯐꯨꯜ ꯑꯃꯥꯎꯟꯇꯣ ꯍꯦꯛ ꯏꯌꯣ ꯁꯤꯗ ꯑꯗꯨꯒ ꯅꯪꯅ ꯆꯠꯄꯗꯨꯗ ꯄꯨꯔꯒ ꯍꯦꯛ ꯆꯠꯂꯣ ꯁꯤꯁꯦ ꯄꯨꯔꯒ ꯆꯠꯄ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯐꯣꯟꯗꯨꯗ ꯍꯥꯞꯇꯣꯏꯅꯤꯀꯣ ꯍꯣꯔꯦꯟꯁꯦ ꯑꯗꯣ ꯁꯦꯝꯕꯁꯦ ꯍꯧꯔꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯆꯦꯁꯦ ꯂꯩꯔꯦꯀꯣ ꯆꯦꯁꯤꯗ ꯍꯥꯏꯗꯤ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯐꯝꯊꯕꯤꯔꯣ ꯐꯖꯅꯀꯣ ꯐꯝꯊꯔꯒ ꯍꯥꯏꯗꯤ ꯐꯖꯅꯀꯣ ꯍꯥꯏꯗꯤ ꯀꯅꯥꯝꯇ ꯃꯈꯣꯟ ꯑꯔꯥꯡꯕꯒꯨꯝꯕ ꯑꯝꯇ ꯇꯥꯍꯟꯒꯅꯨꯀꯣ ꯀꯥꯗ ꯐꯝꯊꯔꯣ ꯉꯥꯛꯇꯪ ꯐꯝꯃꯒ ꯁꯣꯔ ꯁꯥꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯤꯗ ꯏꯟ ꯕ꯭ꯔꯤꯗ ꯑꯥꯎꯠ ꯍꯥꯏꯗꯤ 3 times ꯀꯣ 3 ꯂꯛꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯣꯔꯁꯦ ꯑꯃꯨꯛ ꯐꯖꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑ ꯈꯣꯠꯇꯣꯛꯑꯒ ꯍꯥꯏꯗꯤ ꯔꯤꯂꯦꯛꯁ ꯑꯣꯏꯍꯟꯕꯗꯣ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯋꯥꯈꯟꯗ ꯀꯩꯀꯩ ꯈꯜꯂꯒ ꯂꯩꯕꯗꯣ ꯂꯣꯏ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ 3ꯕꯨꯗꯤ ꯍꯥꯏꯔꯦꯀꯣ ꯈꯤꯇꯪ ꯃꯇꯝ ꯁꯥꯡꯅ ꯂꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯤꯅꯤꯠ 5ꯒꯨꯝꯕ ꯉꯥꯛꯇꯪ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯕꯤꯔꯁꯨ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯗꯣ ꯐꯝꯕꯤꯔꯦꯅꯀꯣ ꯑꯗꯨꯒ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯐꯝꯒꯨꯝꯕꯗ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯃꯤ ꯆꯪꯉꯛꯀꯗꯕ ꯖꯒꯥꯒꯨꯝꯕꯗ ꯇꯧꯅꯣ ꯑꯉꯥꯡ ꯂꯩꯕ ꯑꯣꯏꯔꯒꯅ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯀꯥꯟꯗꯒꯨꯝꯕ ꯑꯣꯏꯅ ꯇꯧꯕꯤꯔꯣꯀꯣ ꯑꯗꯣ ꯆꯪꯒꯗꯕ ꯄꯣꯠꯁꯤꯁꯨ ꯀꯩꯝ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯖꯁ ꯄꯦꯟ ꯑꯃ ꯄꯦꯄꯔ ꯑꯃ ꯄꯔꯐ꯭ꯌꯨꯝ ꯑꯣꯔ ꯕꯣꯗꯤ ꯁ꯭ꯄ꯭ꯔꯦꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯕ ꯄꯣꯠ ꯉꯥꯛꯇꯅꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯀꯣ ꯄꯩꯁꯥ ꯃꯁꯤꯡꯁꯦ ꯑꯩꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯁꯦꯕꯀꯣ ꯄꯩꯁꯥ ꯃꯁꯤꯡꯁꯦ ꯂꯨꯄꯥ ꯀꯣ ꯔꯨꯄꯤꯁ ꯍꯥꯏꯅ ꯏꯔꯁꯦꯀꯣ ꯍꯥꯏꯗꯤ ꯔꯨꯄꯤꯁꯦ ꯏꯟꯗꯤꯌꯟꯒꯤ ꯀꯩꯅꯣꯅꯤꯅ ꯍꯥꯏꯗꯤ ꯔꯨꯄꯤꯁ 1
lakh ena hairase ko 0.5 maning da hapchalase ko haidi ado atopa lamda leiba leina ko atopa lamda leiba hairaga di haidi nangi lamdugi currency do adu oina iyo ba haidi rupees dollar haidi haidi han keno iningiba amount to hai tare ko somna si khalliba keno haidi akhoi $500,000 natraga haidi some $500 $1,000 kainaga adumaina ko aina hoji pame poto ko rasida ire ko akhoi ni India da leramna khoi rupees chana bani sumaina irani aduga ming irase ba nangi sida ko nangi ming se sida ibirani ko aigi ming yumna ka kai ga pulap irani nangi name ne surname ko mayam na khangna ba nangi ming se ko aduga amana ko minga surname ga se yamanadra aduduna kamaina togadage ha ka do mother name so hapo ne imagi maming ko imagi maming so happy ko sida ko imagi maming wan hapo mother roise father roise ko ado haidi animak hai taraga haidi ani dum ama dum happy ko haidi nang ming irani noi imagi maming gumba dum maina haris maina sangna dum ibiro dum haidi nangi imagi maming sina haidi maning da dum ibiro nangi maming nangi full form nangi full maming haya sine ko samna haibada keno haya sine ko akoigi Towbiyu Ranjita Devi en haya sine ko aduga noi imagi maming se maning da gumba ibibo ko aduga address ko nangna hojik lairiba address to full da ibiyo ko haidi lam kari dano city karam bano kaino nangi billing address hai tare ko nangi billing address shipping address nangna hojik lairiba mafam to haidi pot kumba courier ga chela kanda kala da lake nangi banki kaino da haidi nangi banki kaino da haidi karamba address hapke ko nangi address to ma ibirani ko sida aduga last ta igadaba se nangi account number ko account number sisu yam maru oi ko sida ko nangi bank ki account number do iyo sida ko ado surprisingly hai tare ko haidi si se tawra matung da kana khani hore nungdang phalong na paisa ga changa aga di nungdang haidi aina khallaga leiba paisa se mina piraka da pallaga leiba ko pale ma'am se haidi account number se ire ko haidi changak na bane mai hai se haidi ai account se create torok na ba khot na ba adu leire ko ado ngasi natraga laktoriba numit nini humni sida ko haidi paisa se masa mathanda aigi bank account da changakna ba ko adu si se akoina tawbolura kanda ngatang phamme na ko aina phammaga haidi sing sagi keno se koi keno se akoi perfume natraga body spray se haipatang chakhai bio sai sida haidi manam haidi engonda su lakna ba ko magi fragrance se haidi engonda su khatang kapsala je do ngai taraga manam se la ena ko lema haidi aigi jaga se ngatang manam nushi ba na hambra adu kan da mishalaga si kan je da keno tawroba haidi visualize tawroba ko haidi mishalaga ai khanbiro paisa se la e si paisa se la amatungda ai na ngasai sizinaramge na khaliba mayam do ai gi hojik lairiba keno mayam se ko haidi dep ni khangde natraga ai gi imunge pot leige natraga ai kenom sajange yum sajange ai gari leige natraga ai na hojik khaliba potang sai paisa se la ga ai na tawge na khaliba mayam do ai tawba hore na khanbi ga da ba hai tare ko haidi tawre leire pi gre singre ko loina ma aduga pura relax oi thoba aduga last da thank you universe and tawraga ko adu aina sa da comment ta so ai phange hai bagi kaino do ma so ibiramo I am ready to receive ko ai do ready ore I am ready to receive rupees so na pa me bag amount to ko ado si se thupsala se ko nang dai thupa dumai na haidi thupa matam sida ko ai rom da dum onjan gadam ni ko che ma thupa matam da manifestation ge che ma thupa matam da ado si se sumaina ko na phone maning sida haidi hang saina hapa de mina kaino ga hang pa su yawe na ko dum yam pick na hai tare ko to sumaina yam pick na tawraga su som gi side ta hap kera natraga haidi dum plain paper oi bani na kaishu budi hangom di thokte haidi belief kumba hapa do di hang pa di he yaw bani mina ko adu duna haidi sida sumaina hap kera ko aduga haidi yam che se katang si khara thai ko khara patak pa to pa che su leina ko adu apa ba che do katang pick na su tawraga haidi si gi side kumba da su dum hapi ra su ya ko sida hapa su ya sida hapa se somna hapning ma phama ma da hapa ga loire ko si se dum si se thambiro ko si se thamam da haidi pot se phanga matung da nang ngasai gi pot se ina phanga matung da si gi che se mai gumba thado oga mangan bi yu ya ko ado atop adum makha ta na dum haidi si phange ko si phanga matung da numi humni gumba kai gumba kanaraga makha ta ba dum continue tawra shai ko ado si leire ngasi gi
ꯌꯥꯝ ꯊꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯂꯥꯛꯅꯕꯒꯨꯝꯕ ꯃꯅꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯖꯟꯁꯨ ꯑꯣꯏꯅꯀꯣ ꯁꯤꯖꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯎꯁꯤꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯗꯤꯋꯥꯂꯤ ꯃꯌꯥꯁꯦ ꯆꯥꯛꯀꯧ ꯃꯌꯥꯁꯦ ꯃꯌꯥꯝ ꯇꯧꯕꯅꯤꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯃꯁꯨ ꯊꯦꯡꯛ ꯌꯨ